Breaking news ama update tawjarake Myanmar border area da nahal Nongmei Kapnabada KNAB amadi PDF Singna Fakhiba Asokpa mioi adu Assam Rifles na ngasi Manipur police ta sinarakre hairi Mamit mamai khumba mioi khara laglaga lupa lakh nifu rongi sana huran kre Mamit mamai khumba mioi khara laglaga chawrakna lupa lakh nifu rongi sana huran kre hairi Thogdo asi singjamai wangma baigabadi lekai da leiba mioi amagi yumdagi huran khibani hairi press na phangwa pawgi matung inna Huranduna pukiba sana adu gram chamanga kunrom oigani hairi thogdo asi tha asigi tang kun mari gi ahing nungai matung pung ama makhairom tarak pada thokibani thogdo asiga mari leinana Porongpat police station na case ama lokhat khibaga loinana chenaba mioi sing fagat na bathabak lokhat pa hokre hairi Churchandpur district tagi khulai fagat kre Churchandpur district manung chana leiba Taijang village ki Thangjin range forest area da security apunba combined team amana thiba humbagi thabak chathabada khulai paiba singna losenduna thamlamba oigani chignaba magazine yawa 303 rifle ani telescopic sight yawa 303 sniper rifle ama magazine yawa 22mm semi auto rifle ani stand country made mortar pampi ama kapayariba Nongmei Maru kuntra pampi Maru Mari detonator Mari non-electric jar smoke grenade MK42 Cortex manga meter ama galoina na safety fuse tara meter fagat pangamle hairi Manipur gi su anauba nate mamangi sarkar matamda chathaduna leiramba asoiba sasan amasung thausadaba kaya na thorakibani Manipur da hojik tholiba issue ase anauba nate chahi nifu helaba ariba issue ni matam koina issue ase gi warosin prokpa ngamdana lakpadagi wathok asi chauthorakibani issue ase central government amasung prime minister gi maikaidagi yamna lumna lawi haina union civil aviation minister Jyotiraditya Scindia national media da phongdokre Thatara pan suraklaba Manipur thokliba issue asigi matangda union minister asina makhata na phongdokhibada India na ningtamba phanglaba matung sanglaba chahi 64 romgi matam asida north east ke chakhwat harangi thabak sing ningthina paikhalamde adubu chahi kharagi matam asida north east development amasung atai infrastructure gi thabak thoram yamna khumang yangsina paikhatpa hore Manipur da hojik thokliba Issue asigi matangdasu central government amasung prime minister na yamna lumna lawbaga loinana nungti numit khudingi monitor tawri issue asi chahi nifu helaba issue amani anauba nate mamangi lengak sasangi matamda asoiba amasung thausadaba kayana thorakhibani adubu northeast India gi growth amadi haina hojik center da leiriba sarkar sina yamna lumna lawbaga loinana northeast ta ehenba mieng thamduna thabak paikhali Sikkim yauna prime minister Narendra Modi na northeast ta khongchat pangthokiba humfuni thoi sure India gi prime minister amata northeast ta masi yauna khongchat pangtholamba laikide India na ningtam khiba chahi humputara helaba fawpada Arunachal Pradesh amasung Sikkim da airport amata lemde adubu hojikti Sikkim yauna northeast ki state khudingmakta airport suna leire Mamangi sarkar matamda northeast ta airport mapan khakta leirambadu hojikti taraga taret sure state khudimak connectivity ningthina leire border state singda leiriba civil airport sing NS landing ground facility laikre civil aviation ga mari lenana 2014 da capital expenditure lupa crore expenditure 2000 oirambadu hojik saru ahum hengatna Donor Ministry da lupa 6000 havle Center gi leiriba tongan tongan ba ministry yankhai ga mari gi oina notice ki oina cha da tara budget re support hape 2014 gi matamda center gi leiriba line of ministry yankhai ga mari asigi oina budgetary support lupa crore listing kun oirambadu hauji lupa crore listing chamaga sun ahum yore railway connection gi oina su notice cha yamna khumang yangsin na changsili Indiana railway na malem da khwaidagi wangba railway bridge north east ta sari chingnung gi lambi kaya hatuna north east rail connectivity hengana bo honari region asta lupa crore listing marfu taranipan changna railway project tara taruk pai khali mamangi matamda chahida railway line kilometer marfu nipan gi chang da semlam badu center da NDA sarkar lakhra matung chahida kilometer chamaga humfu nipan gi chang semdi national highway sing sengwat sagat paki thabak su yamna khumang yangsin na changseli hauki bachahi taragi matam asida lupa crore listing yankhai gi budgetary support ka loinana kilometer listing nifu manga sangba lambi semkhre masigi manungda national highway gi lambi da kilometer listing taruk yauri mamangi sarkar gi matamda northeast Brahmaputra waterway natana atopa waterway amata leramde aduba hojikti waterway asi kun sure malemda ihan hanba oina sarkar sina
backward integration की थबक हौदोक्तुना खुमांग यांगसेना चंगसिल्ली हारिबा थबक असी कनागुमा अमदना ममांगदा मंगखिदबा अमनि हाइखि यूनियन मिनिस्टर असिना अरोइबदा सो मणिपुर की वाफम सेंटर यामना सेरियस ओइना लवी हाइरदुना चाही निफुरम सुरबा इशू ओइबना मसिगी वारोसिन पुरंगना होनाबदा मतम चंगमनि अदुबु सेंटर नुंगती नुमित खुदेंगी मॉनिटर तौरी हाइखि MLA खराना CM सिंदोंगना होनारिबा सि तौबिगनु CM बिरेन सिंदोंगलक कुकीना पामलिबा डिमांड पीबा ngamgadra M Tombi Manipur के चीफ मिनिस्टर सिंदोकपा हाइबसी कुकी सिंगी अपामबगा अयाबा पीबगा चप मानै हाइना शिवसेना मणिपुर प्रदेश की प्रेसिडेंट मोरांगथेम तोम्बीना फोंदोखरे वफम मसिंग असी इम्फाल की बाबूपरादा लैबा शिवसेना के ऑफिस ता पांगथोकपा पावगी मिफम अमदा मोरांगथेम तोम्बीना फोंदोखिबनी मांगना मखा ताना हाइ चीफ मिनिस्टर नोंगथुमाम बिरेन सिंदोकलगा कुकी सिंगना तालिबा डिमांड पीबा ngamgadra असिगुम्बा ओइरोइदबा वफम सिंग असिना मांग थाना थमलगा MLA खराना चीफ मिनिस्टर सिंदोंगना होनारिबा अदु तौबिगनु मसिदा चीफ मिनिस्टर फै नत्रगा फै हाइबगी वफम नते कुकी सिंगना पामबसी चीफ मिनिस्टर सिंदोकपा अमदी मणिपुर थुगाइबनी मसि खंगना चसी हाइना तोम्बीना मखा ताना फोंदोखि अमरोमदा मणिपुरदा लैरबा नेशनल हाईवे सिंगदा अचत अपन चटपा याहनबा ngamkhai की संबल खाबा NRC चनहनबा अमदी internally displaced person singidamang mafam chana leinaba sinbiba haibana chingba demand sing asi yawba memorandum ama Manipur Democratic Alliance MDA na governor amadi chief minister da pisin khiba adu thabak to onthorokpagi mami khara tarakpa sigidamang Manipur lenga puthagatba phongdokli haina MDA gi convener M Tomina phongdokhi Manipur thole be irang asina state asigi miya Maru ina maidek singna chathok sin tawbada mayongnariba sigi gengduna aviation ministry na saruk hom thokpagi ama khaklobina ba iba cherol thaduna taksin kre haina so marangthem tombina phongdokhi magna makhata na hai NDA na governor amadi CM da pisin khiba memorandum adu da yawriba demand singi manungda thabak ta khara onthorokpa horiba si hena mieng changduna mapung fana thabak tawbiu amadugi manung chana mitop khandokpada irechina scan tawbigadabani Lanjanaragli basing amata chithadana matik chana leifam chap chana pigadabani loinana national highway singda ain gi wangmada sel khaiba lefan gadabani hariba demand sing asi mapung fana thabak ton thokpa ngamloi hairaga miyamda ta sing nangamdre haina haibiu haina M Tombina makhata na phongdokhi